Houkhiba tang taragamari tungdang da Sega Road Konjeng Hajari Leikai da shak-khangdaba shingna nongmei kapthorakpadagi nupi yaona meeoi mga asok-apan nangkhiba thoudok aduda chennaba meeoi ani ngashi police na phagatpa ngamkhre hairi. Police tagi phangba pau amagi matung ina pharaba meeoi ani adude Alex amasung Roven kawe. Makha tana thoudok aduda chennaba meeoi sing phagatnaba police na akan moongda thi-humbagi thabak chathari haina pau asna makha tarakle. Panba yabadi Houkhiba tang taragamari numidang pung taragamathoi tarakpa adwaida Sega Road Konjeng Hajari Leikai dagi leikhidraba Kh Momon gi machanupa Khaidem Seityajit atopa ming Bobo chahi kunthraga nipan gi mayumda shak-khangdaba meeoi khara changlaklaga Bobo phaduna puna mohonakhe. Talak aduda Bobo gi loinabi amadi Leikai gi miyam changlaktuna Bobo pukhidanaba imungda pusinduna thamkhe. Bobo phaba lakliba shak-khangdaba sing adu Leikai gi maira paibi sing lakpadagi get mapanda leikhe. Tungda nakal anigi marakta ungkhatnarakpadagi miyamna shak-khangdaba sing adu tamna nung thomba horakhe. Miyam hauduna nung thomba horakpadagi shak-khangdaba sing aduna nongmei satoktuna ahanbada blank fire tawkhe. Irang adu chawthorakpadagi shak-khangdaba sing aduna atamdana nongmei kapthorakpada nupi ama yaona meeoi mga nongmei maruna parmadagi soktuna hospital da laikanakhibane. Amaromda thokiba thoudok aduga mari lainana semkiba JAC na thoudok aduda chenariba meeoi sing ngasigi pung ani fawgi manungda faduna logi oiba thabak lakhatkadabane. Karigumba faba ngamdrabadi tidim lambida leiriba club amasung association singapuna makhal makha kya gi khongjang changsilagani haina ngarang lautokpa lekhrabane.